ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯔꯥ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯥꯟꯗꯥꯔꯛꯇꯨꯅ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞꯀꯤ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯩ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯏꯟꯗꯤꯌꯥꯟꯒꯤ ꯐ꯭ꯂꯦꯛ ꯄꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯅꯥꯒꯔꯤꯛ ꯑꯃꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯝꯕ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯈꯣꯡꯖꯪ ꯑꯗꯨꯅꯤ ꯉꯁꯤ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯏꯇꯝ ꯅꯨꯡꯒꯣꯏ ꯚꯤꯂꯦꯖꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯌꯧꯔꯕꯨꯡ ꯚꯤꯂꯦꯖꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯔꯤꯌꯥꯗꯨꯅꯤ Kaybı yaroy! Kaybı yaroy! Manipur! 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 Kaybı yaroy! Satellite namdaraga fajagadabanini view ji Indian gi flag paise akhoi India gi citizen ne haibadu masak tu taini India gi citizen de akhoi masak khangbiyo India government na haiba wakhalon deni hoji India gi flag paise maitai yumdong khudingi maira paibi mai ben singna jeida India gi flag paise akhoi India gi citizen ni akhoi yum da changaktana कापतना हाथना युम कई मई थादना तो बिरिंगजे इंडिया गवर्नमेंट ना नरेंद्र मोदी जी बीजेपी सरकार से उबियु हाई बने वखलोन दु ओइगदोरिबनी
ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ